Prem Review Presenting Plane Hariba movie sina akhoi do ning liba si passenger pudun laka plane amabu pilot asina island amada emergency landing tawki adubu makhoina landing tawriba island asida lalobu ma'am lerami hariba laloba sing asina plane asida tungdu laku miyo sing asi loina halage torokpadagi pilot asina miyo sing asi kanduna purakhibagi wari amani plane hariba movie sina horokpada khoida airport amada uhalai Matam astadi hariba airplane su paigadurba pilot Brett asina maki machanupida video calling tawduna subna hairami ai hojik jamna thengle plane paibi matam jorokle plane asiba mukta pairuki ge hairami adubu maki machanupi nu mangon subna hairaklami baba nang ngasi airplane paigadurba lambi eduda yamna kallaba nongle lungsit kya lei haiduna pauta hairai masina maram mobana airplane kya amadi cancel tawkhre asina maram mobana baba nang su Nangna paigadub airplane du cancel tawduna yumda lao hairami adubu mahaki mapana machanupi da subna hairami ichanupi nang karinda pakhatpa tawgunu ngasidigi na chai kya gi mamangdagi asigumlaba akal nonglin se kya waina thengaduna airplane paiduna laklibani hairami mapagi waistaba da machanupi na subna hairami hoi baba fare adudi nang chatlu hairami masig matungda makhoini wari sanariba phone se kakthakirami adude pilot Brett na Mahana paigadruba airplane asig manung changlaktuna mahaka paiminagadruba ko pilot asig wari sanarami adubu break ka airplane paiminagadruba pilot asidi yamna pakhalami mahana karigi pakhalibuno haribasu mahana punsiga hanba airplane paigadabu oirami matam asadi break ki marakta air hostess samalaktuna sarnang amukta mapana tholo hairami masig matungda break na cockpit asig manungdagi tholoku matam asadi police officer amana muk break to subna hairami Sar emergency ama leibana maram oibana criminal amabu nangi airplane asida puduna chattaba yadre hairiba criminal asig mamingse Tony Kaubi mahakpu karige ekhoina atopa country ra puribano haribasu mahakna mi halubadagi mahak asibu ekhoina atopa country ra puduna punsi chuppugi ona jail da thamnabagni hairami amuksu police officer sina Brett ta subna hairami sir nangdi yamna fawba pilot amani masina maram oibana hairiba criminal asibu nangna mukta fajana pubiyu hairami Police officer ki wai sitar matung asidang Brett na police officer sa sumna hairami hoi fare nangna criminal asibu airplane asig maning da tongalu hairami masig matung da police officer sina Tony hariba criminal asibu di airplane asig maning da tonghalami masig matung da mu airplane asir tonggoda ba mi sing asi loina kakhatpa loira matung asida mu Brett na air hostess sing asida sumna hairami aikhoi gi airplane asida tonggoda ba mi sing adu loina surbara hairami asina maram mobana mu air hostess sing asida sumna hairami Hoi sar hojik mi loina sure hairami masig matungda Brett amadi co-pilot makhoini sina airplane asibu take off tawba hawraklami makhoina sum airplane si paikhala matung asida mu Brett na makhoina pairaba airplane asibu autopilot ta paihla matungda makhoigi mung manungi maramda wari sanarami matam asde Brett na maki phone asida jawriba machanupi gi photo asibu co-pilot asida yanganduna sumna hairami hauji aigi famda aigi family da mi kanamta leitre aigi chanupi asida natana asina maram oibana aigi chanupi su aina yamna nungsi harami nakala maromdaramu airplane asig manung tongliba miyosing asi enjoyment tawdun lerami adupu ngahak ler matungda makoi punsi asi khudongthiba thokni habesti makoina khanglamde asig matungdum Brett amadi co-pilot asina mu airplane asibu makha tana dum paidun lakho matam astadi makoina pairiba lambi asida weather yamna falamde asina maram oibana makoi gi airplane asig manungda kana niklami adude pilot Brett namu mahaki radio su sinaduna airplane asig manung tongliba miyosing asida sumna hairami hojik weather si jamna fatre nakoi gi seat belt sing adu fazilu haiduna airplane asida seat belt gi sign kya mu tholami amuksu Brett na mahaki radio su sinaduna makoi gi control tower da wari sananabagi wa ngang mu matam astadi makoi ni leri maham asida weather si fattaba sina maram obana mahaki radio si function amada tawramde asina maram obana mahana control tower ga su wari chanaba amata phanglamde matam asida ding maham asida yamna kallaba nongmami kyama khalalami asina maram obana Brett na yamna pakhaladuna mahaki airplane sing manung tongliba passenger sing asi khudongthiba thoklabra haina yengba lakpa matam asidi passenger sing asi karimi tawramde asina maram obana mahaki wakhan nungai tabsi kharadi farami tanja asida inkhang hongduna makhoi gi airplane gi manung gi light sing asi masa matomda mutpa hawraklami madugi matakta makhoi gi airplane si kanna hairaklami asina maram obana Brett ki makok asi airplane asida jason duna I khara thoklami asig matungna Brett na mahaki cockpit asig manung changaktuna mahaki co-pilot asida sumna hairami
ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯈꯥꯗ ꯄꯨꯊꯗꯕ ꯌꯥꯔꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯄꯨꯊꯗꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯅꯣꯡꯃ ꯈꯥꯂꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗ ꯊꯦꯡꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯁꯣꯏꯅ ꯄꯣꯈꯥꯏꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯠ ꯑꯃꯗꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯁꯤꯅ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨꯗꯤ ꯃꯈꯥ ꯇꯝꯅ ꯀꯟꯅ ꯄꯥꯏꯊꯔꯛꯂꯝꯃꯤ ꯃꯈꯣꯏꯅꯤ ꯅꯣꯡ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯃꯈꯥ ꯇꯝꯅ ꯄꯥꯏꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯁ꯭ꯄꯤꯗ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯂꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯇꯣꯅꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤꯕꯨ ꯂꯥꯏꯠ ꯀꯥꯞꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯈꯤꯔꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯁꯤꯕꯨ ꯈꯨꯟꯒꯦ ꯍꯥꯏꯗꯨꯅ ꯁꯤꯠ ꯕꯦꯜꯠ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯅꯨꯄꯤ ꯑꯃꯅꯁꯨ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯁꯤꯠ ꯕꯦꯜꯠ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯠꯅ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗꯤ ꯂꯩꯃꯥꯏ ꯇꯝꯅ ꯀꯟꯅ ꯄꯥꯏꯊꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯁ꯭ꯄꯤꯗ ꯑꯁꯤ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯅꯨꯄꯤ ꯃꯈꯣꯏꯅꯤꯁꯤꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗ ꯌꯦꯠꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯈꯨꯗꯛꯇ ꯁꯤꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯕ꯭ꯔꯦꯠ ꯑꯃꯗꯤ ꯀꯣ ꯄꯥꯏꯂꯣꯠ ꯃꯈꯣꯏꯅꯤꯁꯤꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯂꯩꯃꯥꯏ ꯇꯝꯅ ꯄꯥꯏꯊꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨꯗꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯄꯋꯥꯔ ꯑꯁꯤ ꯌꯥꯝꯅ ꯋꯥꯠꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯦꯠꯅ ꯃꯍꯥꯛꯀꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯁꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅꯤꯅ ꯄꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯔꯟꯋꯦꯗꯨ ꯌꯧꯕ ꯉꯝꯂꯔꯣꯏ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯀ꯭ꯔꯥꯁ ꯂꯦꯟꯗꯤꯡ ꯇꯧꯔꯁꯤ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯕ꯭ꯔꯦꯠꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯥꯏꯂꯦꯟ ꯑꯃ ꯎꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔ ꯑꯁꯤꯗ ꯀ꯭ꯔꯥꯁ ꯂꯦꯟꯗꯤꯡ ꯇꯧꯗꯕꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯄꯥꯏꯁꯤꯟꯗꯨꯅ ꯑꯥꯏꯂꯦꯟ ꯑꯁꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨꯗꯤ ꯂꯦꯟꯗꯤꯡ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯂꯦꯟꯗꯤꯡ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯁꯤꯗꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗ ꯇꯣꯡꯂꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯀꯣꯛꯄꯤꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯦꯠꯅ ꯐꯝꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯁꯣꯔꯠ ꯁꯥꯔꯀ꯭ꯌꯨꯠ ꯊꯣꯛꯂꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯦꯠꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯩ ꯈꯔꯕꯨ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗꯒꯤ ꯂꯣꯏꯅ ꯀꯨꯝꯊꯍꯜꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯕ꯭ꯔꯦꯠꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯦꯌꯔ ꯍꯣꯁꯇꯦꯁ ꯑꯁꯤꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯕ꯭ꯔꯦꯠ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯄꯨ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯄꯥꯏꯈꯠꯇꯨꯅ ꯆꯠꯈꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤꯗ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛꯇ ꯐꯪꯅꯕꯒꯤ ꯇꯧ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁ꯭ꯇꯥꯐ ꯑꯃꯅ ꯑꯃꯨꯛ ꯃꯐꯝ ꯑꯁꯤ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯁ꯭ꯀꯥꯔꯗꯦꯟ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯍꯥꯏꯅ ꯈꯪꯅꯕ ꯇꯤꯝ ꯑꯃꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯊꯤꯕ ꯈꯪꯗ꯭ꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯊꯤꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯃꯄꯨ ꯑꯁꯤꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯗꯤ ꯑꯩꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯐꯪꯅꯕ ꯑꯃꯨꯛꯇ ꯊꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯥꯐꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯥꯡꯈ꯭ꯔꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯊꯤꯅꯕꯒꯤ ꯊꯕꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯅ ꯕ꯭ꯔꯦꯠꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯈꯥꯝꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯠꯅꯗꯤ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯏꯃꯥꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯔꯤꯕꯅꯤ ꯅꯈꯣꯏ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯁꯦꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯦꯠ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯁꯤꯒꯤ ꯂꯣꯏꯅꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯁꯦꯝꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯁꯦꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯕ꯭ꯔꯦꯠꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯋꯥꯔ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯉꯥꯏꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯣ ꯄꯥꯏꯂꯣꯠ ꯑꯁꯤꯅ ꯃꯦꯞ ꯑꯃꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯀꯗꯥꯏꯗ ꯇꯥꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯥꯏꯂꯦꯟ ꯑꯃꯗ ꯇꯥꯔꯝꯃꯤ ꯑꯃꯨꯛꯁꯨ ꯀꯣ ꯄꯥꯏꯂꯣꯠ ꯑꯁꯤꯅ ꯕ꯭ꯔꯦꯠꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯥꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯥꯏꯂꯦꯟ ꯑꯃꯗꯅꯤ ꯀꯔꯤꯒꯤ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯂꯥꯜꯍꯧꯕ ꯇꯤꯝ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯂꯥꯜꯍꯧꯕ ꯇꯤꯝ ꯑꯁꯤꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯈꯤꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯠꯅ ꯃꯍꯥꯛꯀꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯀꯟꯅꯕꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯂꯥꯛꯂ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯠꯅ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯔꯦꯗꯤꯑꯣꯁꯨ ꯁꯦꯝꯗꯨꯅ ꯃꯈꯣꯏꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒꯤ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯑꯁꯤꯗ ꯑꯃꯠꯇ ꯌꯥꯔꯝꯗꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯠꯅ ꯃꯍꯥꯛꯀꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯔꯦꯗꯤꯑꯣ ꯑꯁꯤ ꯌꯥꯗ꯭ꯔꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯅ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯇꯨꯅ ꯔꯦꯗꯤꯑꯣꯕꯨ ꯊꯤꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯋꯥꯔꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯕꯨ ꯀꯧꯅꯕꯒꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯦ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯂꯥꯛꯂ ꯃꯇꯨꯡ ꯑꯁꯤꯗ ꯅꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯁꯣꯏꯗꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯦꯡꯗꯕꯤꯗ ꯐꯖꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯕ꯭ꯔꯦꯗꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯇꯣꯅꯤꯗ ꯌꯦꯡꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯔꯦꯗꯤꯑꯣꯕꯨ ꯊꯤꯕ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯅ ꯇꯣꯅꯤꯕꯨ ꯂꯣꯏꯅꯗꯨꯅ ꯄꯨꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯅꯤꯒꯤ ꯃꯈꯨꯠꯇ ꯐꯥꯖꯜꯂꯤꯕ ꯑꯁꯤꯕꯨꯗꯤ ꯂꯧꯊꯣꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯅ ꯃꯍꯥꯛꯀꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯌꯥꯝꯅ ꯊꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯥꯋꯔ ꯑꯁꯤ ꯌꯥꯅꯕ ꯁꯦꯝꯂꯝꯃꯨ ꯑꯩꯅ ꯑꯥꯏꯂꯦꯟ ꯑꯁꯤꯒꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯁꯤꯗ ꯆꯠꯇꯨꯅ ꯔꯦꯗꯤꯑꯣꯕꯨ ꯊꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯋꯥꯔꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯕꯨ ꯀꯧꯅꯕꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯗ ꯑꯃꯗꯤ ꯇꯣꯅꯤꯅ ꯔꯦꯗꯤꯑꯣꯕꯨ ꯊꯤꯅꯕꯒꯤ ꯖꯪꯒꯜ ꯇꯝꯅ ꯆꯠꯇꯨꯅ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅꯤ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯇꯣꯅꯤꯅ ꯕ꯭ꯔꯦꯗꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕ꯭ꯔꯦꯗ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯊꯥꯖꯕꯤꯗꯨꯅ ꯑꯩ ꯈꯨꯠ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯤꯕ ꯑꯁꯤꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯑꯥꯏꯂꯦꯟ ꯑꯁꯤ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕ ꯇꯤꯝ ꯑꯁꯤꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯥꯜꯍꯧꯕ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯃꯤꯆꯝ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯃꯕꯨ ꯏꯃꯥꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯗꯨꯅ ꯈꯥꯝꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯗ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯜꯍꯧꯕ ꯃꯀꯣꯛ ꯑꯁꯤꯅ ꯃꯉꯣꯟꯗ ꯄꯥꯎ ꯇꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯄꯩꯁꯥ ꯈꯔ ꯄꯤꯔꯝꯃꯤ ꯑꯃꯨꯛꯁꯨ ꯂꯥꯜꯍꯧꯕ ꯃꯀꯣꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯦꯝ ꯁꯥꯔꯣ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯕ꯭ꯔꯦꯗ ꯑꯃꯗꯤ ꯇꯣꯅꯤꯅ ꯁꯨꯝ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯣꯅꯤꯅ ꯕ꯭ꯔꯦꯗꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕ꯭ꯔꯦꯗ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯊꯥꯗꯣꯛꯂꯤꯕꯅꯣ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯅ ꯑꯩ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯄꯨꯗꯨꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯩ ꯕ꯭ꯔꯦꯗꯅ ꯑꯃꯨꯛ ꯇꯣꯅꯤꯗ ꯄꯥꯎꯈꯨꯝ ꯑꯁꯨꯝꯅ ꯄꯤꯔꯝꯃꯤ ꯑꯩꯅ ꯅꯪ ꯑꯁꯤ ꯀꯔꯤꯒꯤ ꯊꯥꯗꯣꯛꯂꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯑꯩꯅ ꯅꯪ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯃꯊꯥ ꯁꯥꯔꯒꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯖꯪꯒꯜ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯂꯥꯜꯍꯧꯕ ꯀꯥꯡꯕꯨ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯨꯠ ꯊꯣꯛꯅꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯈꯨꯠ ꯊꯣꯛꯅꯅꯕꯒꯤ ꯑꯩꯅ ꯅꯪ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯪ ꯇꯣꯅꯤꯅ ꯕ꯭ꯔꯦꯗꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯃꯦꯔꯤꯀꯥꯒꯤ US ꯑꯥꯔꯃꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯕ꯭ꯔꯦꯗꯀꯤ ꯃꯅꯤꯡꯗ ꯇꯣꯅꯤꯒꯤ ꯃꯈꯣꯟ ꯑꯁꯤ ꯇꯥꯔꯛꯂꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯦꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯅꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯂꯩꯔꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯦꯗꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯍꯥꯛ ꯃꯇꯣꯝꯗ ꯔꯦꯗꯤꯑꯣꯁꯤꯕꯨ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯕ꯭ꯔꯦꯗꯅꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯃꯜꯂꯕ ꯐꯦꯛꯇꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯕ꯭ꯔꯦꯗꯅ ꯇꯦꯂꯤꯐꯣꯟ ꯑꯃ ꯐꯪꯂꯝꯃꯤ ꯑꯗꯨꯗꯒꯤ ꯕ꯭ꯔꯦꯗꯅ ꯇꯦꯂꯤꯐꯣꯟ ꯑꯁꯤ ꯁꯦꯝꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯦꯌꯔꯂꯥꯏꯟꯒꯤ ꯀꯝꯄꯅꯤ ꯑꯁꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯅ ꯉꯥꯡꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯦꯂꯤꯐꯣꯟ ꯑꯁꯤ ꯌꯥꯗꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯕ꯭ꯔꯦꯗꯅ ꯇꯧꯔꯤꯕ ꯐꯣꯟ ꯑꯁꯤꯕꯨꯗꯤ ꯀꯛꯊꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯦꯗꯅ ꯃꯍꯥꯛꯀꯤ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯥꯅꯨꯄꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯅꯪꯅ ꯑꯃꯨꯛꯇ ꯏꯁꯜꯂꯨ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯂꯥꯏꯟꯒꯤ ꯀꯝꯄꯅꯤꯗꯨꯗ ꯆꯠꯇꯨꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯑꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛꯇ ꯇꯥꯛꯂꯨꯆꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯀꯟꯅꯕꯒꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯊꯥꯔꯛꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯕ꯭ꯔꯦꯗꯀꯤ ꯃꯅꯤꯡꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯕ꯭ꯔꯦꯗ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯅꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯗꯩ ꯕ꯭ꯔꯦꯗꯅ ꯑꯃꯨꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯑꯃꯁꯨ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯕ꯭ꯔꯦꯗꯅ ꯌꯨꯝ ꯑꯁꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯣꯠꯂꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯀꯤ ꯀꯥꯔꯗ ꯆꯪꯂꯛꯂꯤꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯇꯣꯅꯤ ꯑꯣꯏꯔꯝꯃꯤ ꯇꯣꯅꯤꯅ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕ ꯀꯌꯥꯕꯨ ꯍꯥꯠꯇꯣꯛꯇꯨꯅ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯇꯣꯅꯤꯅ ꯕ꯭ꯔꯦꯗꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯀꯔꯤꯝꯇ ꯄꯥꯈꯠꯄ ꯇꯧꯒꯅꯨ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯇꯣꯅꯤꯅ ꯕ꯭ꯔꯦꯗꯇ ꯅꯣꯡꯃꯩ ꯄꯤꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯅꯣꯡꯃꯩ ꯑꯁꯤꯕꯨ ꯄꯥꯏꯁꯜꯂꯨ ꯃꯐꯝ ꯑꯁꯤ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯈꯨꯠ ꯊꯣꯛꯅꯅꯕꯒꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤꯅ ꯕꯤꯜꯗꯤꯡ ꯑꯁꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯀꯦꯃꯦꯔꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯗꯩ ꯃꯈꯣꯏꯅꯤꯅ ꯑꯃꯨꯛ ꯀꯦꯃꯦꯔꯥ ꯑꯁꯤꯕꯨ ꯑꯣꯟ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯖꯪꯒꯜ ꯑꯁꯤ ꯂꯩꯔꯤꯕ ꯌꯥꯝꯅ ꯐꯠꯇ꯭ꯔꯕ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯂꯕ ꯀꯟꯇ꯭ꯔꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯐꯥꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯗꯤꯃꯥꯟ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯐꯪꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯐꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨꯗꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯕ꯭ꯔꯦꯗꯅ ꯂꯣꯏꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯃꯈꯣꯏꯒꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯁꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯐꯥꯈꯤꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯂꯣꯏꯅ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯗ ꯑꯃꯗꯤ ꯇꯣꯅꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤꯅ ꯄꯨꯔꯛꯄ ꯒꯥꯔꯤ ꯑꯁꯤꯕꯨ ꯃꯈꯣꯏꯅꯤ ꯊꯧꯗꯨꯅ ꯃꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯍꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯅ ꯇꯣꯅꯤ ꯑꯃꯗꯤ ꯕ꯭ꯔꯦꯗ ꯑꯁꯤꯕꯨ ꯉꯥꯏꯔꯝꯃꯤ
अदुब तंजा अस्तेदी मखोई की ममांगदा गाड़ी म्याम लेरमी असिना मरम मोबना मखोई सिंग असिन हराव जदुना सुमना खलमी हौजिक्ति ब्रेडना महम असिदा अखोइबु कन्नबगी गाड़ी क्या पुदुन लागले हाइना खलमी अदुब गाड़ी अस्ते कुमथरलिबा मियो सिंग अस्ते कनाम तो ओरमदे यंगल असि लेरिबा यामना फटबा लालोबा सिंग असि ओरमी अमुक्सु लालोबा सिंग असिना मखोइना पाइरिबा नोमे असिबु नोंथक्ता काफतुना पेसेंजर सिंग असिदा सुमना हाइरमी नखोइ म्याम सिंग असि लेमाइदे लोइना फमदौ हाइरमी नाकल अमरोमदुन ब्रेड अमदि तोनीना लालोबा सिंग असिना नोमै कापि मखोन स्तारमी असिना मरम मोबना मखोइ निसु गाड़ी सिबु कन्ना मुक थौदुन लाकबा हौरमी नाकल अमरोमदन मो लालोबा मको असिना एयर होस्टेस असिदा सुमना हाइरमी नखोइगी एरोप्लेन सिदा तोंदुन लाकबा पेसेंजर म्याम सिंग असिगी लिस्ट अदो इंगोन पिरो हाइरमी असिना मरम मोबना एयर होस्टेस असिरु पाइ लेट्रदुना पेसेंजर सिंग असिगी लिस्ट असिरु पिरमी अमुक्सु लालोबा अमना मुक माकी नोमै असिना को पाइलट असिदा तमदुना सुमना हाइरमी नंग एरोप्लेन पाइमिनदुन लाखिबा नखोइगी सीनियर पाइलट अदु कराइ चखरगे हाइरमी अदुबु को पाइलट नम असुमना हाइरमी माकति जंगल असिदा थबा अमा चखि हौजुक पावबा हलक्त्रि हाइरमी तंजा अस्तिदि टोनी अमदि ब्रेड मखोइनिसु मखोइगी पेसेंजर लेरि मखम असि जरokलमी अदुबु पेसेंजर मयाम सिंग असि मरक्तगी नुपी अमदि यामना किजरदुना महम असि कन्ना चेलमी असिना मरम ओबनम लालोबा असिना चेलिबु नुपी असिबुदि नोमैना कापतु हालमी मतम अस्तिदि ब्रेडना नुपी सि सिबसि उबदा यामना साउनिलदुना मखोइगी पेसेंजर सिंग असि मरक चंगलगे हाइरमी अदुबु टोनीनदि ब्रेड सि खामदुना सुमना हाइरमी नंग हौजिक महम असिदा चंगबा जाद्रि अखोइ कोना चंगसि हादुना ब्रेड असिबुदि फारन थामलमी नाकल अमरोमदरम लालोबा सिंग असिना महम असि लेरिबा पेसेंजर सिंग असिबु मखोइगी बस असिदा तोंखलायदुना लोने तोंहलमी अमुक्सु लालो मको असिना मखोइगी लालोबनीदा सुमना हाइरमी अखोइना महम असिबु थादोक्तुना चखरगे नखोइनिना एरोप्लेन असिग मनुंग चंगदुना ममन तांगलो पसै सिंग असिबु लोइना पुदुन लाओ हाइरमी असिग मतुंगदा लालोबा सिंग असिदि महम असिदा चखिरमी लालोबा सिंग असिना चक्र मतुंग असिदुं ब्रेडना यामना साउदुना टोनीदा सुमना हाइरमी नंगना करिगिनो आई असिबु पेसेंजर सिंग असिबु कन्नबे होनबदा थिंगलिबसि हाइरमी अदुबु टोनीनो ब्रेडता सुमना हाइरमी लानमी सिंग असि मसिंग यामना यामी नंगना करिगुंबा मोहम्मदुना चंगबा तारबदि नंग सोइना खुदोंथिबा थोकनि हाइदुना आइना खामलिबने हाइरमी असिग मतुंगदा मखोइनिना एरोप्लेन सिग मनाकदा कन्ना चेंसलक्तुना मोहम्मद असि लेरिबा लानमी अनि सिबुदा फारमी अमुक्सु ब्रेडना महांगना पाइरिबा नोमै असिना लालोबा असि तमदुना सुमना हाइरमी अखोइगी पेसेंजर म्याम सिंग असि करायदा पुदुन चखरिबनो मोहम्मदो इंगोन दंगता हाइरो हाइरमी अदुबु लालोबा असि पाखुम असुना पिरकलमी अखोइगी जंगल असिदा अखोइगी केम अमा लei हाइरिबा केम अदुदा नखोइगी पेसेंजर सिंग असि पुदुना चखरिबनि हाइरमी असिग मतुंगदा ब्रेक की टीम असिनदि लालोबा अनि सिबुदा हातोखिरमी नाकल अमरमदरम ब्रेक की मचानुपीना मखोइगी एयरलाइन की कंपनी असि लाक्लमी अमुक्सु माकी मपाना मंगोंदा हाइरखिबा महांगना इखिबा चे असिबुदि एयरलाइन की मी असिदा पिरमी असिग मतुंगदा एयरलाइन की मियोसिंग असिना सेंट्रलाइब सिनदुना मखोइगी एरोप्लेन असि करायदा लेरिबनो हाइबसि खंगलमी अमुक्सु एयरलाइन की मियो असिना मखोइगी मको असिदा सुमना हाइरमी एरोप्लेन सिन तारि महम असि प्राइवेट आइलैंड अमदनी हाइरिबा आइलैंड असिदा यामना खुदोंग थिनिंगाय ओइबा लालोबा क्या अमा लei असिना मरम ओइबना अखोइना रेस्क्यू टीम थाबा कानरे हाइदुना एयरलाइन की मको असिना मुक प्राइवेट आर्मी की टीम की कैप्टन अमदा फोन तौदुना सुमना हाइरमी अखोइगी प्लेन असि हौजिक आइलैंड अमदा तादुन लेरे नखोइगी टीम न चतुना मुक्ता कन्बियो हाइरमी असिगी मतुंगदा प्राइवेट आर्मी की कैप्टन असिना टीम अमु सेमदुना चतनबगी पोसै क्या लोइसलमी नाकल अमरोमदरमु एरोप्लेन सिग मनुंगदा ब्रेडना एरोप्लेन सिगी पावर सप्लाई सिंग असि जंगलमी मतम मस्टदी एरोप्लेन सिगी पावर सप्लाई सिंग असि लोइने लाक्लमी मतौ करमने एरोप्लेन सिदा पावर सप्लाई फंगलिबनो हाइरबसु ब्रेड का लाक्मिनखिबा को पाइलट असिना लोइने सेनमन थंबो ओइरमी मसिना मरम मबना ब्रेड असि यामना हराउजदुना टोनीदा सुमना हाइरमी हौजिक्ति अखोइगी एरोप्लेन सिदा पावर सप्लाई लाक्ले एरोप्लेन सु पाइबा यारगनि हाइरमी असिग मतुंगदा ब्रेडना मार्कर अमु सिनदुना माके फुट असिदा करिगुम खरब इदुन थमलमी महांगना करिगे सुमना इरिबनो हाइरबसु करिगुम मखोइगी रेस्क्यू टीम असि महम असि लाक्बा तारबदि ब्रेडना इरिबसि पारगा ब्रेड की टीम न चखि महम असि खंगनबगी ओरमी असिग मतुंगदा ब्रेड अमदि टोनीना लालोबा सिंग असि थौरप गाड़ी सिबु थौदुना लालोबा सिंग असि महम असि तमन लाक्लमी मखोइना लालोबा केम असि यरो मतुंग अस्तदी लालोबा सिंग असिनदी मखोइना फादुन लाक्लिबा पैसेंजर अमदि को पाइलट असिदा वीडियो क्या नमदुना हरासमेंट तौरमी मखोइना करिगे सुम तौरिबनो हाइरबसु मखोइना नमले वीडियो सिंग असि मखोइ फैमिली थारगा पैसा क्या लौनबगी ओरमी नाकल अमरोमदरमु रेस्क्यू टीम असिबु एरोप्लेन सिग मनाक्ता जरokलमी मतम अस्तदी टीम असि कैप्टन असिना महम असिदा मी कनाम तौरमदे असिना मरम ओइबना कैप्टन असिना एरोप्लेन सिग मनुंगा चंगलक्तुना येंगबा मतम अस्तदी ब्रेडना इदुन थमलमलिबा
ꯂꯥꯂꯧꯕꯒꯤ ꯀꯦꯝ ꯇꯝꯅ ꯆꯠꯅꯕꯒꯤ ꯂꯝꯕꯤ ꯑꯁꯤ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯕ꯭ꯔꯦꯗ ꯑꯃꯗꯤ ꯇꯣꯅꯤꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯂꯧꯕꯁꯤꯡ ꯑꯁꯤ ꯃꯊꯪ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯅ ꯃꯈꯣꯏꯅ ꯍꯥꯠꯂꯤꯕ ꯂꯥꯂꯧꯕ ꯑꯁꯤꯗꯒꯤ ꯁꯣ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯕꯨ ꯐꯥꯖꯟ ꯊꯝꯂꯤꯕꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕ꯭ꯔꯦꯗꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯅꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯣꯡꯉꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯕꯁ ꯑꯁꯤꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯣꯅꯤꯅ ꯕ꯭ꯔꯦꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯕꯁ ꯑꯁꯤ ꯊꯧꯗꯨꯅ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯝꯕꯤ ꯑꯃ ꯈꯤꯇꯪꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯥꯂꯧꯕ ꯃꯌꯥꯝ ꯂꯩ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯆꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯩ ꯕ꯭ꯔꯦꯗꯅ ꯑꯃꯨꯛ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯔꯕꯨ ꯈꯟꯗꯨꯅ ꯇꯣꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯣꯅꯤ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯇꯨꯅ ꯂꯥꯂꯧꯕꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯈꯤꯒꯦ, ꯑꯗꯨꯒ ꯅꯪꯅ ꯕꯁ ꯑꯁꯤꯕꯨ ꯊꯧꯗꯨꯅ ꯑꯩꯈꯣꯏ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯊꯨꯅ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯅꯤꯅ ꯕ꯭ꯔꯦꯗꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯦꯗꯅ ꯑꯃꯨꯛ ꯇꯣꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯏꯐꯝꯗ ꯍꯧꯖꯤꯛ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ, ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯅ ꯂꯥꯂꯧꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯥꯂꯧꯕ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯂꯥꯛꯀꯗꯧꯔꯦ, ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯂꯧꯕ ꯃꯀꯣꯛ ꯑꯁꯤꯅꯗꯤ ꯕ꯭ꯔꯦꯗꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯃꯤ ꯐꯥꯕ ꯇꯥꯔꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯏꯃꯨꯡꯗꯒꯤ ꯄꯩꯁꯥ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯕ꯭ꯔꯦꯗꯀꯤ ꯇꯤꯝꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯂꯛꯇꯨꯅ ꯂꯥꯂꯧꯕꯁꯤꯡ ꯑꯁꯤꯕꯨ ꯃꯊꯪ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛ ꯕ꯭ꯔꯦꯗ ꯑꯁꯤꯕꯨꯁꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯀꯤ ꯇꯤꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯕꯁ ꯑꯁꯤꯗ ꯀꯥꯈꯠꯇꯨꯅ ꯃꯈꯣꯏꯗꯤ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯥꯂꯧꯕ ꯃꯀꯣꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯁꯤ ꯂꯣꯏꯅ ꯁꯤꯕ ꯑꯁꯤꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯁꯤꯔꯤꯕ ꯂꯥꯂꯧꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯂꯥꯂꯧꯕ ꯃꯀꯣꯛ ꯑꯁꯤꯒꯤ ꯃꯅꯥꯎꯄꯥꯁꯤ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯔꯗꯨꯅ ꯋꯥꯁꯛꯇꯨꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ, ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯥꯔꯃꯤꯒꯤ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯑꯃꯨꯛ ꯕ꯭ꯔꯦꯗꯇ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏ ꯑꯁꯤ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯀꯟꯕ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏ 5 ꯈꯤꯇꯪꯅꯤ, ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯄꯁꯤ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝꯅ ꯆꯪꯈꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯞꯇꯦꯟ ꯑꯁꯤ ꯋꯥꯍꯩ ꯇꯥꯕꯗ ꯕ꯭ꯔꯦꯗ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯔꯗꯨꯅ ꯀꯦꯞꯇꯦꯟ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨ ꯉꯥꯏꯕꯒꯤ ꯃꯇꯝ ꯂꯩꯇꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯄ꯭ꯂꯥꯏꯁꯨ ꯂꯣꯏꯅ ꯐꯪꯂꯦ, ꯑꯩꯈꯣꯏꯒꯤ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯠꯄ ꯌꯥꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯅ ꯕꯁ ꯑꯁꯤꯗ ꯀꯨꯝꯊꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯟꯕ ꯂꯥꯛꯂꯤꯕꯁꯤ ꯑꯩꯈꯣꯏ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯅꯠꯇꯦ, ꯃꯈꯣꯏꯗꯤ 5 ꯈꯤꯇꯪꯗꯅꯤ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯠꯂꯒꯅꯤ, ꯅꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯨ ꯍꯥꯏꯗꯨꯅ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯁꯤꯕꯨ ꯆꯪꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯅ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯄꯥꯏꯕ ꯍꯧꯅꯕꯒꯤ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯂꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯑꯥꯔꯃꯤꯒꯤ ꯇꯤꯝ ꯑꯁꯤꯅ ꯂꯥꯂꯧꯕꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯂꯧꯕꯁꯤꯡ ꯑꯁꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤ ꯂꯥꯛꯂꯤꯕ ꯂꯥꯂꯧꯕꯁꯤꯡ ꯑꯁꯤꯕꯨꯗꯤ ꯃꯊꯪ ꯍꯥꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯕ꯭ꯔꯦꯗꯅ ꯑꯥꯔꯃꯤ ꯀꯦꯞꯇꯦꯟ ꯑꯁꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯧꯖꯤꯛ ꯃꯤꯅꯤꯠ 5ꯒꯤ ꯃꯅꯨꯡꯗ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯄꯥꯏꯔꯒꯅꯤ, ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤꯅ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯇꯞꯅ ꯀꯥꯈꯠꯂꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯕ꯭ꯔꯦꯗꯅ ꯇꯣꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯇꯣꯅꯤ, ꯅꯪꯅ ꯃꯇꯦꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯦꯁꯦꯟꯖꯔ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨꯁꯨ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ, ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯪꯕꯨ ꯑꯩꯅ ꯊꯥꯒꯠꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯕ꯭ꯔꯦꯗꯅ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯄꯥꯏꯅꯕꯒꯤ ꯀꯣ ꯄꯥꯏꯂꯣꯠ ꯃꯈꯣꯏꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯣꯅꯤꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯁꯤ ꯀꯥꯞꯀꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯣꯡꯃꯩ ꯃꯔꯨꯁꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯥꯔꯃꯤ ꯇꯤꯝ ꯑꯁꯤꯅ ꯄꯨꯔꯛꯄ ꯕꯦꯒ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯄꯩꯁꯥ ꯃꯌꯥꯝꯅ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯣꯅꯤꯅ ꯄꯩꯁꯥ ꯑꯁꯤ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯕꯦꯒ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯕꯦꯒ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯂꯥꯂꯧꯕ ꯀꯌꯥ ꯑꯃꯗꯤ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯕ꯭ꯔꯦꯗꯅ ꯃꯍꯥꯛꯀꯤ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯕꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯄꯥꯏꯔꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯃꯈꯣꯏꯕꯨ ꯀꯟꯕ ꯂꯥꯛꯈꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯕꯨꯗꯤ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯊꯪ ꯀꯥꯈꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗꯗꯤ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯒꯤ ꯃꯀꯣꯛ ꯑꯁꯤꯅ ꯕ꯭ꯔꯦꯗꯇ ꯔꯦꯗꯤꯑꯣꯗ ꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯕ꯭ꯔꯦꯗ, ꯑꯩꯅ ꯔꯟꯋꯦ ꯑꯃ ꯍꯥꯏꯔꯛꯀꯦ, ꯍꯥꯏꯔꯤꯕ ꯔꯟꯋꯦꯗꯨ ꯅꯪ ꯆꯠꯇꯨꯅ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯗꯨꯕꯨ ꯈꯥꯝꯃꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯣꯅꯤꯅ ꯄꯩꯁꯥ ꯕꯦꯒ ꯑꯁꯤꯕꯨ ꯄꯥꯏꯗꯨꯅ ꯃꯍꯥꯛꯅ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯗ ꯀꯥꯈꯠꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯗ ꯀꯔꯤꯒꯤ ꯀꯥꯈꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯦꯌꯔꯄ꯭ꯂꯦꯟ ꯑꯁꯤꯗ ꯀꯥꯈꯠꯄ ꯇꯥꯔꯕꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛ ꯅꯧꯅ ꯐꯥꯔꯒ ꯖꯦꯜꯗ ꯊꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯖꯪꯒꯜ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯔꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯂꯣꯏꯅ ꯁꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯣꯀꯦꯜ ꯔꯦꯟꯖꯔ ꯑꯃꯅ
एरोप्लेन असिदा कापलगा हाइना तौबा मतम असिददी टोनीना महांगना पाइरिबा नोंमै असिना लालौबा मको असिबु धातोखिरमी मसिग मतुंगदा ब्रेक की टीम असिना एरोप्लेन असिबु फजना पाइरक्तुना रनवेसदा खामलमी मसिग मतुंगदा पैसेंजर मैम सिंग असिबुदी एरोप्लेन असिदे कुमथरक्लमी नाकल अमरोमदना मो एयरलाइन की टीम सिंग असि लोइन हराउजरमी मखोइगी मांगख्रबा एरोप्लेन अमदी पैसेंजर सिंग असिबु ब्रेकना फजना कनबा असिना मरम ओइबना असिग मतुंगदा ब्रेकना माकी पैसेंजर मैम सिंग असिबुदी मखम असि लाक्लिबा गाड़ी असिदा थाखिरमी अमुक्सु ब्रेकना एरोप्लेन असिग मराकता चंगसनदुना माकी मचानुपिदा फोन तौदुना सुमना हरमी हौजिति अखोइगी टीम असि अवाना अमदा ताद्रे हरमी सिनसि उलगा मूवी असिग अरोबरमी मयानु मूवी असिबु नुंगाबिरबा तारबदी चैनल असिबु सुंचो सोइदुना सब्सक्राइब तौबिरमु।